Zungi tang Kungataret, Kumzali Singani Kungamanga, Irai Nimit Asida, Madhya Pradesh ki Narsingpur District Hospital Asida, Vocational Training Amagidemag, Sandhya Chowdhury, Masagi Chahi, Taragan Nipan Suraba, Class 12 Loraba Nupi Asi, Hospital Asida, Lairami. Sandhya Chowdhury Asi, Madhya Pradesh ki Sankal Road ki Patelwat Galida Leiba, Hiralan Chowdhury ki Machanupini. Sandhya Chowdhury gi aroiba oigedaba numit Jungi tang Kungataret asigi Nungsilda mahakna mahaki family da call tawduna mahak asi mamanabi amagi manamagi maternity ward ta changlamgani haiduna imung manungda pau pirami. Hairiba matam asi chaurakna Nungthilgi pung animuk taba matamni. Mikup kharagi tungda Narsingpur District Hospital asida amuba machugi furit litpa nupa amakaksu Hospital asida changlaklami. Masigi matungda Hospital asigi emergency unit ki mapada Sandhya Chowdhury ga nupa asiga thengnaki. Makhoi ani ngahak mafam aduda wari sanaraba matungda ningai sangdanaba hauraki. Mikup kharagi tungda nupa macha asina Sandhya gi mamaida khupakna tharami amadi laimaida Sandhya bu intuki masigi matungda nupi asigi thabakta makhong namana netuna nupa asina thamlaba matungda mahakna hanadagi ready da yeptuna purakpa thang amana nupi asigi mangaksamda hanjin lenduna Sandhya bu hospital adugi emergency unit ki mamang magtada tamthina hatpiki. Masigi matungda nupa asisu mafam aduda mathanta sijanaba honaki adubu mai pakide. Masigi matungda nupa asina mafam adu thadokduna thuna yangna chatkirami. Tamthiba mihad asi chathaba matamda hospital asigi trauma center gi mapanda guard anikhak mathau tawduna laiki amadi emergency unit asigi manungdana doctor nurse amadi hospital asigi staff sing amadi patient amadi anabagi sebari na chingba miyam adugi lagta nungthilgi pung ani makhaimuk tarakpa matam asida Sandhya Chowdhury bu hospital asigi emergency unit ki mamangda tamthina mihatina hatpiki. Mihat asi chathanaba hotnaba matamda chaurakna minute ahumuk changki adubu mafam aduda leriba miyam aduna chathariba thawdo adubu khamnanaba hotnakiri adubu mafam aduda duty tawduna leriba nursing officer Nalin hariba miyoi asinadi hariba thawdo asi chathadanabaginamak mahakna khamki adubu nupa masa asina mangonda kihen khanganduna mahakna chathariba thabak asida ayat apanba pirakpa taragadi mahaksu hatkani haiduna kihelami. Masigi matungda nursing officer asisu tumina leiki. Asumna hospital aduda leriba miyam adugi mamang magtada mihat thina Sandhya Chowdhury bu sakhangdaba nipa aduna hatpiki. Sandhya Chowdhury da chathakiba thawung sing asigi video footage amakak mafam aduda lakpa patient amana lotna namduna social media da thagalaki amadi hairiba video asi social media da su viral oiraki. Yamna tamthiba mihat asigi matangda hospital asida leriba anaba sing doctor sing nursing staff kudingmakta su akiba langtaknaba amadi pukningda charangnaba kayamarum phawrami. Amaramda thawdok thokliba mafam Narsingpur District Hospital asi District Police Headquarter ga yamna nakpa mafam amani loinena thawdok thokibagi pausing thuna yangna sandorakrabagi matungda senior police officers sing amadi health department gi mihei sing thawdok thokpam aduda yawarki amadi mafam aduda forensic science ki team singa lonena pung kayamarum chupna Sandhya Chowdhury gi hakchang lokatana mafam adumaktada investigation chathagi thokliba thawdo asigi pausing Sandhya Chowdhury gi imung manungda piki amadi family gi miyoi sing hospital adu yorokpa matamda Sandhya Chowdhury gi thawai yaudraba hakchangna hospital adugi emergency unit ki mamang magtada ikheng lakta taduna leiba adu uki. Masigi matungdagidi khoisaunaraba miyamna khudakta hospital gi lambi adubu thingjinki. Police ki team nasu asiba hakchang adu lakotlaba matungda postmortem taunanabagidamak purakhi. Tamthiba mihat adugi mayokte miyamna lambi thingmagi khongjang adu numidangi matam phawba changchinki. Masigi matung tarakpada Narsingpur police ki
SP Marigaki Dekana imung manungi miyoi singa wari sanaraba matungda mihat asida chenariba miyoi pung amagi manungda fagani haiduna thajaba piki masina maram oraga miyamna sangsilamba lambi thingbagi khongjang handoki amadi police nasu hospital aduda paliba CCTV footage sing ningthijana screening tawraba matungda Nupa asi masak khangdokpa ngamki Lenduna police na mihat asida chenariba Abhishek Kosti police na phaki amadi chathakiba mihat asigi matangda Narsingpurgi SP na phongdokkiba asi Abhishek amadi Sandhya Chowdhury asi social media dagi sakhang naraklaba matungda sahi ani hena nungsi mari lenaraklaba miyoi ni haibasi khangbangamki masigi matung tarakpada chaliba sahi lisingani kunga manga asigi haugalakpa January tha hariba matam asidagidi Sandhya Chowdhury na Abhishek tibu miraiba thawoidabagi mami taraki Lenduna call tobu matamda yamna toina busy leiba amadi atopa nipa amaga Sandhya Chowdhuryga mari leinare haiba asi khanglaki masigi matung tarakpada makoinigi manakta ningai sangdanabagi thauduksing toina thoraki masina maram oraga Abhishek Gostina sahi ani hena nungsinaraklaga maki nungsibada Minami haiduna nupi asibu hatnadaba mahakna plan tawraba matungda hospital asida lakhibani haiduna police na phongdokki Lenduna thaudo asigi matangda evidence sing ningthijana khomjilaba matungda chapchaba charge ama thangatuna Abhishek Gostigi phangpham thokpa charak adu phanghallagani haiduna thamki amadi hospital asida leriba security gi fibamda ahoba lapses leikibra haiba adu yengshillagani haiduna SP asina makatana thamki Sandhya Chowdhury gi imung manungi maikidagidi Abhishek Gostibu heng tawduna Hatkhre&Nupa haiduna akanba wafam thamlakli adum oinamag Abhishek Gosti police na thagalakpa finance charge asigi matungina mahaki phungpham tokpa charak adu soidana makki fanglagani ani subada pujarakliba case asina inkalakliba pakhang macha ama laisabi macha amana lanai nungainadaba amagi wahaudagi thangna thinduna hatkre Thangna thiliba laisabi adu masana police ta surrender tawrakre thaudo asi haukiba July gi tang taruki nungthil pung 2 yankairom tarapa matamda Bishnupur district ki Moirang police station konba thanga ithingi mafam amada thokibani laisabina thangna thinbadagi laikhidraba pakhang masa adu Imphal East ki Palace compound Govindaji road tegi thiam salai Elias Leo kawi Thiam Karunagi amata pokchaba machanupani haujikna konthaujamda leiba Western College ta 3rd semester tamgadaba mahiroi amani mahapu thangna thilambi leisabi aduna Imphal West ki Kwa Kaithel Gonjang Hazari Lekaidagi Loitongpam Pinki Jahi Kun haujikna Bongsangaida leiba TS Paul gi mahiroini thaudo asigi matangda phangba report ta laikidraba nupa masa asi mahaki nungsijabi nupi ama yauna mamanaba mariga punna laibak thiba thodok thokadaba July gi tang taruki ayuki pung 9 taba matamda Moirangi Sendrada koiba laki makhoina thanga ithingda leiringeida Pinki su mahaki nungsinaba nupaga lonena makhoigi marakta leinakiba nungainadaba amagi matangda samthoknanaba mafam aduda lakibani samthoknabagi wari sanaba aduda khut phawwa thanarakpadagi Pinkina masada loinarakpa Thangsuri amana Leogi pukchepta thinduna soki lonena Leogi nungsijabi adugi makutasu thang aduna soganki soklaba Leoga lakminaba mamanaba singna hospital tamna gari masada haptuna Leobu purakpada lambida amuk tusinbadagi kangaunaduna leiringeida thangagi khunjasingna thengnaduna Moirang Community Health Center da ahanba pukatki Maki pibam durakpadagi Kwa Kaithenda leiba Asian Hospitalda amuk pukatki adubu nungmidang wairam nupa macha adu laikatnaba ngamdana leikide thaudo asigi matangda mapung oina chenabani haiba nupi adu police ta surrender torukkibagalana police na thok iba thaudo adugi matangda thijanba hokre loinana laikidraba nupa macha adugi asiba hakchang rims ki miral sangda puraktuna thamki leisabi amana thangna thinbadagi leimaida olaga chaina khangliba asokpa adubu nupa kharana wahang pahang chathaduna leiba amasung video footage namlaga leithokpa singsu police na fagadori police officer amana phongdokpada maraibak thireba nupa adu matam chana
Hospitalda pukatuna layenglamlabadi hinglambasu yai haina phongdokli leimaida olaga leiriba miyoi adubu minungsida yumpham oiraga Hospital phawba pukatuna layeng bibagi mahutta sibagi matam ngaibadawna thokiba adu sathiba crime ama oina miyamna lawnai maram asina thaudo aduda cheneriba miyesing saman tawnanaba khangankhre amaromda salaithiamgi apokpi TH Karunana masanupa hatpada chenaba pumnamak logi matung inna chapchaba cherak pibiyo haiduna rimski mirel sangda tengthakre wafam asi postmortem examination tawraba matungda masanupagi haksang lawba lakpa matamda paumi singda Karunana thamoi sokna phongdokhiba wafamni police nasu athuba matamda case asigi investigation chathaduna thawdo asigi matangda chapchana khangdoknaba amari maral lebasing masagi phangpham thokpa dandi pinanaba honarakani haibagi thajaba leiri loinana description da Meghalaya da honeymoon lakminaraba matungda hanagi nuksinaba nupaga loinana Raja Raghuban sibu hatkibagi story description da thamjaramge description da changbiduna hairiba case asibu taminase Mathangda anuba case sing amuk hana puduna lakchege waiwata da soikiba lankiba henjinkiba yauragasu tabiriba singna ngakpinabagidamak nolukchari makhatana channel asidagi crime ga mari lenaba case sing tawa fangnanabagidamak channel asibu nungsibiduna like comment subscribe tawbiramu amadi tabiriba singbu amukka hana khurumjari